Lakhipuronline puthokjaba July gi tang 13 thangje numit ki Khomjinba Pao tabirasi. Ahanbada maruoiba pau. Karimganj Jilla dagi Assam Police na lupa crore mari romgi senpham oigadaba heroin phare. Chahi asigi oiba ranking da IIT Madras na khwaidagi phaba educational institution oire. Ichauna awaba taraba singda amsuna tengbang pibagi thabak makhata na chathari. District Administration na sindana Jiribam dasu miyamgi numit pangthokre amasung kang tournament ta ima kangkut kasarna YLC dibong kunobu maithian kre. Haujik mapung oiba pau tabirasi. Karimganj Jilla dagi Assam Police na lupa crore mari romgi senpham oigadaba heroin phare. Hiram asigi matangda Aftab Hussain koba miyoi ama sagol sen numita phagatki. Pharaba miyoi asi hanagi mantri amadi haujikki Kha Karimganj ki MLA Siddiq Ahmad ki mari matani hairi. Aduga Karimganj Jilla gi Dholsera GP gi president oiramba Abdul Sukur gi machanupani. Mahakpu Karimganj town dagi kilometer kunthrarom chatlaga leiba Kathalgul dagi polam singasi bolero gari amadagi phagatki bani hairi. Gari gi fuel tank amadi mud guard ta yauba secret chamber amadagi polam singasi phagatki bani. Karimganj ki SP Padmanabhu Barua gi khutpu amana Kathalgul da thihumagi khongjang amada mahakpu phagatki bani. Rafai pale eta jonto ejon manok arrest kora hoise তেওঁ যেতিয়া ইন্টাৰোগেট কৰিছো ইন্টাৰোগেট কৰি পলে আমি পাইছো যে এই বলেৰো যোনখন বাহন তাৰ যোনটো তেলৰ টেংকি ফুয়েল টেংক আছে তলত এই ফুয়েল টেংকটো আমি খুলি পলে যেতিয়া খুলি চালো তাত প্ৰায় 40 টামান কেছ হেৰোইন আমি জব্দ কৰিছো আৰু এই যোনটো টায়াৰৰ বেক সাইডেও এটা কেছ মানে এটা বক্সৰ প্ৰায় 7টা মান বক্স আমি হেৰোইন জব্দ কৰিছো প্ৰায় টোটাল around 470 বা 500 আধা কেজি মান হেৰোইন বজাৰ মূল্য প্ৰায় 3-4 কৰোৰ মান হ'ব। Chahi asigi oiba National Institutional Ranking Framework NIRF ta IIT Madras na khwaidagi phaba educational institution oire. Overall category da IIT Guwahati na 9 suba rank ta leikhi aduga Indian Institute of Science Bengaluru na khwaidagi phaba university oire. Kendra gi mahi masingi mantri Dharmendra Pradhan na ngarang phongdokhiba rank aduda IIM Ahmedabad na Best Management Institute aduga AIMS New Delhi na khwaidagi phaba medical college oire. Ichauna awaba taraba singda amsuna tengbang pibagi thabak makhata na chathari. Amsugi thomi singna ngarang icha amadi selu hairiba khul asida ichaugi tengbang potlam sing yenthokre. Amsugi khutpu asina chaluba matamda mafam aduda leiramba naharol ahallaman kayana relief chathabada physically mateng kaya pangbirakre hairi. Masigi damak amsuna thagatpa phongdorakli. Sarkar gi yaifa thorang singi kanaba miyamda hakthengnana jawhannabagi pandamda miyamgi numit Jiribam da su pangthokre. Jiribam gi chingong leikai da leiba DC office complex da District Administration Jiribam na sinduna ngarang miyamgi numit mapung phana pangthokre. Thoromadu da Jiribam da leiriba department khudingmaktagi saruk yakhi. Thoronga mari leinana paumising da Deputy Commissioner W Malimnganba Chenglei IAS na asumna hai Manipuri gi atopa district singda miyamgi numit pangthokpagum Jiribam gi oinasu ayuki pung 8 makhai dagi nungthil gi pung ama phawba pangthokhi. Masida district level officer sing saruk yakhi. Vaccination camp amasu pangthokhi. Miyamna all age pension gi matang horticulture PMJAY CM gi haksel card asina chingba kaya gi matangda khangningba khudingmak khudakta mari leinaba department ka tanaduna verify tawbagi thabak su pangthokhi. Chief Minister gi midyang makhada handaki tha sidagi hauduna tha khudingi ahum suba irai numita miyam gi numit pangthokani haina phangdokhi. Thoramasida Jiribam gi SP Khetrimayum Ravi Kumar IPS Additional SP Bhimate District Information Officer N Bidananda Singh Public Health Engineering Department ki Executive Engineer W Ananda Kumar Singh MSPDCL gi DGM NG Kiran Kumar Singh amadi PWD gi Executive Engineer N Ravi Singh na chingba officer Singh saruk yakhi. Manipuri atoba district singda miyam gi numit pangthokpagumna koi gi pung 8 makhai dagina pung ama 031 adai pung koi pangthoi asida koi gi
function asi DC office ta pangkri aduga koi district level officer kaya khudingmak participate tawi aduga koi vaccination camp amasu koi sport ta hangaga eligible or missing bakanda koina on the spot vaccination pide ada koina sum jabada hagi miyam singna koida piribasi generally police pension dimatang kumba adagi horticulture agriculture amadu uwa kham agi u kadage gaina haiba adagi mahimarong sing khara koi lojage ingkona thadagi khajage gaina haiba adagi PMJY card adagi chief minister gi health card ki matangda card si karam kana thamdrage gaina hamba question aduma sing che koina concern officer singda koina immediate on the spot koina mani issue do kai legi na koina verify tawi aduga hoski koina deliver ta wada policy as soon as possible koi taunaba tawri aduna asigi si honorable chief minister the initiative akhada the hot khiba miyami de amasi masi dagi hadaki thadagi hawraga every month ki third Friday da koi machine ahanba o oira every month koi Sorok Atingbi Youth Club SAY Sina Sinduna July gi tang ahom dagi Hilghat Maning Laikai Community Hall da Kangkhut Nipan na saru yaduna chatharagliba ahanba Hilghat GP Mix Kang Tournament ki ngarang sanakiba aroiba League Round Match da YLC Dibong Khuno amadi Ima Kangkhut Kasar Timani na sanakiba match amada Ima Kangkhut Kasar na toss ngamduna kangka pahoki aduga YLC Dibong Khuno na maigei khanki apiba matam gi manungda Ima Kangkhut Kasar na YLC Dibong Khunobu Panjal Tara Homdoi Tara da Maithian ki match asida A Iboton Singna umpire oibiki ngasi July gi tang tara taruki ahanba semi final da LEC Babupara amadi Hilghat GP Kangkhut sanagani aduga hayeng July gi tang tara tareta anisuba semi final match da Ichel Club Dibong amadi MNC Ningthembam sanaragani Aroibada maroiba pau amukhanna Karimganj jila dagi Assam Police na lupa crore mariromgi senpham oigadaba heroin phare chahi asigi oiba ranking da IIT Madras na khwaidagi phaba educational institution oire ichauna awaba taraba singda amsuna tengbang pibagi thabak makhata na chathari district administration na sinduna jiribam dasu miyamgi numit pangthokre amasung kang tournament ta Ima Kangkhut Kasarna YLC Dibong Khunobu maithian khre Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare